adum ahing sungtum tumdabida numit tarukni karak jingsinkai ingma samudrada sigmalu yang kem gadaba training ase adum yawba ngambigadra chakthi kai shaba marubhumi dadum chakka yawdaba jeep inba ngambigadra sigma singase malimgi athoiba lanmi kharagidi makhoigi tangai phadraba tofam thokpa training gi saruk ama oiribani adum hana khanglabra madudi athoiba lanmi Singlup ama haiba matamda lan haiba makoigi ane ba khusukhlai leiba adagi mogi makal mathel akakpa gari sing leiba du khaktani yade yam maru oiba ama watli madudi discipline aseng lanmi amoibagi fazarba hotna lonchat tambiraba chana pathav fibam tanpong kudingmakda ngakpa ngambagi sigi maril panbasi sigi discipline chen basi khutta khulai pari lanmi singda khwai dagi hena maru oi discipline asnani moigi kongol tahloi doriba moigi shakti hena kankan hangadoriba thak wanglaba miyamgi kai khumnaba fangdoriba makhoigi makul lepka doriba aduna ngasigi video stai khoi malemgi oina discipline fazabagi khwai dagi maming chalbadum army khara saktak sarake. Number 1. China. China ki PLA ase Prithibigi Lanmi khwaidagi yamba military force ne. Lanmi la kunmanga kaisdi okak yami kaino ekoi Manipur ki apunba misinga mana dawre. Adubu asuk yam khraba Lanmi sing ase moina military da khonghek thangma hausilakhiba ahanba numit day 1 adudagi hauraga discipline laksilaba military education tambiba hawi. Moina recruits in the Khwai ahan boina yam maru ina tambibasi nakoi khudingmak China lengakpu hong blaitana ningadabani loyal oigadabani sogatgadabani haibasne lengak ningadabani haiba wakhlonsi masi moigi brain da yam mai yakna susilhalaba matungda sigi heng matungda yam khamthingna chaksin batugumba strict rules na pareng lengaba moigi haksang sazel moigi training program satharakani nungtigi kilometer mangadi sungsoi shoidana tum lamjan chalhangane lan thokta thoba mana sem sarabut gumba yam ningtina simulate torba lan bungda ayu ningtal haibanai da numit khudingi thajingane lan aurai hangane aduga training si PLA gi special operations unit kina amuk kena yam juri thi beheli yam sathi beheli asngarang di crash game sanaraga phone anbam lai rehe tu masi irai laiba yamsu interesting oiba game ne madudi 1xbet sanabira loire sida tawduisi plane si pukhai khitringi ni sagi winnings phat lahu wi wane aduga sidine ekoi sana pamba amount amhekta sanagi yai kuina ngai kai mana chawbu di heli oh yes aidi amukasu thoire thakibe amount double the thoire thurpa selsi paytm bank tagi lakthو ani sida dei top game sing su yauri under and over dice head and tail asne sing si sanraga daw riyar gade dom BMW car iPhone laptops gas price makal mathel mana sing phangbi hali registration tawdagi promo code sisineraga de dom ₹130,000 amadi 150 free spins phangre link comment da hapcharmage apama sing laibak ingbiyo PLA Special Operations Unit ki training asti o bai khoinoina mi pai haugadaba yam yauri yam achu chu nungdum nungpak shaukhai libe turel da phit kuntra wangba chingcheptagi chongthalapa adugustagi amuke heno inamdaba hairagana breaking through the interdiction barrage haiba ama yauri sidi kamai togeda makok heng matonda machine gun na kapta leraganda with party bugli martuda suguma chapel tara chenjong tora lalhandoini aduga si yorpagi hakchang tekhali kanduda tawdong natte iside isung namni kaidan khanbi keino kilometer nifu polum thangduna chalhalur mutung sor thabet holingi matangduda tawhanba thabakni hairi moigi training program asi sathi manmana recruit chama gi manungda yankhai dagi mariputra faudi hanba moigi try da loina fail oina galli adubu lanmi oini khong thangjala khriba miyu yamana masi wamali natraga fail oile tokthu gi haiduna tokna phonaraba madugi miyu do akan cherak phangdana sutuk to oi mahak foreign country sarpe haloi aduga leibak miyam gi mamang da su mi pangdani haina maka phongdorakni loina achawa fine masu thiangani adubo sugumasi leiduna su China gi PLA makhoi gi lanmi warpagi case amatang si fau thoki blaitri jahi khuding gi maribak ning volunteer lakh jom thuri duty toringai uninga tanamni haiduna fred ki color da machin tumba pin yungchulaga thambanga miba
China ki PLA ni. Number 2, USA. Lanmi masing China na yamjaragsu lan haiba lanmi masing di America na heli hainaribani. Aduga aishu masi kharadum thazai maramdi America na lan lepkiba matambu yaurabo. Prithibigi lanjau ani thokre adai moigidi Vietnam gi lan lakhre adagidi Middle East lebak singda moi hero kumure da Ukraine su moi bet kumure. Hai kandi US Armed Forces di mi khanabu yoksin bayam pamjaba armed forces oidun da lagli. Mi yenagan mamang adudi mi khanabagi kaladadi kharadi dum changkhunba masana tabane. Lanmi Singlup tar punsilaga semba US Army makhoi gi Akakpa training program gidamag yam kahina maming chatle. Recruiting moigi tongan mafam manga da chai thugleriba Army base manga sigi manungdagi amma natraga amada train tongnaba tharakane. Traineesing ahanbada chayul taragi adugumba manadaba machusing na code oiba training program amada thazilakane. Machusing astagi khwaidagi juri thiba haragadi chayul chumna chathagadaba angangba machugi phase asini. Sidani recruit ayambana hanjin phel oinaribaso. Red phase asadi especially Singlup da sidong badugumba mission sing mayuknaba ngamnaba thoina design torpa phase ne. Aduga sida recruits na khwaidagi tanaba haragadi gas chamber training adana ama yauri. Maming sida shodo madomna wakhalna lamba phangbiramba yai. Sida tawduisi tear gas na phungalaba kamada max lokthoga lefan doini. China amaga doinana gas na thoina mitta natonda thabumbida changhan doini. Sigumba phibamsda moina thoina mong hadana Kangjilaga chitpa ngamakanda moina harakane noi khara yare noi discipline khara lere haina. Aduga China gi special unit leibuku America gi su lei ising nungsit kangpal ohmuta saraktan the Khwai Navy SEALs special operations unit. Moishna khwai anaiba khwai discipline leiba force ni haina apanba US military na longnai. Makhwai ising nungsit kangpal makal amektagi lamdada yam khloina operate tawba ngame. Aduna moishdi khwaidagi hina khanaba khwaidi hina lugu mission sing adudada thazille kudamoina high value target thumdatba phaba ngamkhai wangmai nabagi aruna thup khomjinba asina jingba sil oijagi try torpa candidate chada mari futradi moigi chahi ama sangba khwai hanbagi training program si khakta dum leihowe aduga mokhoi chada humfutra manga amana hell week noroki chayul haina khanaba sigi tangak si yorpada leihowe Unmiyai, Hello Gasna, US military gi khwaidagi juri thiba tangkapne. Sigi chayul stadom sunglep lep tabida sigmayam extreme oiba activity sing tohangane. Madusum minungsileita ingaba samudradane tohandoise. Adugusda pothabagi matam haibam leite nangna saringi manungdu khaktane pothadoise. Aduga nongmagi oina piri tumbagi matam asna sunagi minute kun khaktane. Adunabudi Sing masing si mai paklab Lanmi magi discipline na today masana supreme oiba tapane.